Hello, I giving Boboy na may rakpam. Nahanam pumas the Esorgi wapau tana bagida maglak piba ang sigida magkatagachari. Agi prathnadi, nahak na takdi ba wapau ang sige mapal na, Esor buhay na Nungsiba, amasung mahaki mi, aduga mahaki singlup buhay na Nungsiba sini. Diba ehak na nahaki na pamda nolukchoning ba dudi, nahak na takdi ba wapau asina. Nahak na nahaki singlup ta pipam thokpa nahaki commitment, amasung nahaki singlup ki luching bisingi makapon pam thokpa adugi mahuti silhan bigano. Adu ba wapau sige mapal na. Nahaki singlup buhay na Nungsiba, nahaki singlup luching bising buhay na Nungsiba, aduga kwai maru oina, Esorgi matik mangalig na maghingba punsi da chakot pa adu, eki prathanani. Ibang umaki wapau, taminas. Ya kaluna na dumadong gi Bible sing adu Mark punip taragani thoi pada kun taragani pandagina kun gatreta chan bidun hangdok pi. Mark chapter 12 verses 18 to 27. Hingat palay te hariba saduki sing na mahaki manakta laktuna mangonda hangki. Guru Mausina eikhoi damak iramba madudi irammi madudi kanaguma mi amagi mayamba siduna angang leitana mahaki nupi adu thanam labadi mi aduna mayamba adugi nupi adu lawgadabani aduga mahaki mayamba adugi damak dhara thanam gadabani aduga kanaguma mi amagi machin manau taret leirami makhoigi mayamba ahal adu nupi thirame adu mahak macha amata thanamdana sikre anisuba machin manau aduna nupi adu mahaki oina lawre adu mahakna macha amata thanamdana sikre ahumsuba manau adusu matau adu gumna tawre matau adumna machin manau taret aduna nupi adu lawram laga macha amata thanamdre ikon kon bada nupi adusu sire maram aduna hinggatlakpa numita makhoina haugatpa matamda nupi adu kanagi oigidage maramdi makhoi taret na mahak makhoigi nupi guna lorame maduda jishuna makhoida haike nakhoina sastra masung Esorgi panggal adu khangdabadagi nakhoina seranaba natra maramdi makhoina sibdagi hinggatpa matamda makhoi luhonglaroi amasung luhongduna su piraroi adubu makhoi sargada leiba sargadu chingum oikani adubu sibadagi hingatlakpa makhoigi marida nakhoina mausigi larikta padabra Esorna mongsongdagi mangonda hairagi aidi Abrahamgi Esor Isaakki Esor amasung Jacobki Esorni mahakti asibasingi Esor nate adubu ahingbasingi Esorni maramaduna nakhoi yamna siranare Prathna tausing Esorgi mateng ngis sargadale bikhogi pa amasung Esor nahakki wahai asida khoi lakchari runaki wahai ase akhabu khangnaba loksing pinabi taanaba nakong unana bidamakta mit losunana bidamakta thamoi innana bidamakta aningba innana bidamakta panggal ibungun hangna pinabi nakina pumdagi nizaba Jesus Christ gim nizari Amen Eikhoina mathang nenaraktu eikoi jing Mark 13 da leiri aduga Mark 13 asida eikhoina mathang e howdagi dum urakpa howbasing dharmage luchingba singna mamangna Pharisee sing amasung Herod ki mi singna Jesus Khristada mahakpu changyengna amasung mahakpu aranba tahanana bagidamakta tongan ma changyenggi eba wahang singna mahakpu lang thakpadu uba phange aduga hairib adugi makha tarakpadani ngasigi numitta ekhon uminaga yengminaga daribasina hairib dharmage luchingba sing adugi marakti saduki sing
ꯑꯩꯈꯣꯏꯅ chapter 12 ꯑꯗꯨꯝ ꯄꯥꯔꯛꯄ ꯍꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯦꯛ chapter 12 ꯀꯤ ꯍꯧꯔꯛꯄꯗꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯇꯧꯔꯤꯕ ꯑꯦꯇꯦꯛꯁꯦ ꯃꯊꯪ ꯑꯗꯨꯝ ꯇꯧꯔꯛꯄꯗꯨꯅ ꯑꯃꯒꯤ ꯃꯊꯪꯗ ꯑꯃꯒꯤ ꯃꯊꯪꯗ ꯑꯃꯒꯤ ꯃꯊꯪꯗ ꯑꯃꯅꯤ ꯑꯗꯨꯒ ꯇꯧꯔꯤꯕ ꯑꯦꯇꯦꯛ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯁꯨ ꯃꯔꯨꯑꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯆꯪ ꯍꯟꯊꯍꯟꯅꯕ and then ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯆꯨꯝꯗꯕ ꯁꯦꯡꯗꯕ ꯑꯗꯨꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯣꯖꯥꯅꯤ ꯍꯥꯏꯅ ꯀꯧꯖꯔꯒ ꯀꯔꯤꯒꯨꯝꯕ ꯏꯍꯧ ꯑꯃ ꯁꯥꯒꯠꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯂꯥꯟꯅ ꯎꯍꯟꯅꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯈ꯭ꯔꯕ ꯃꯤꯁꯤꯡ ꯃꯉꯣꯟꯗ ꯋꯥꯍꯪ ꯍꯪꯅꯕꯒꯤꯗꯃꯛ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯦ ꯃꯈꯣꯏꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ ꯑꯗꯨꯅ ꯏꯚꯟ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯦ ꯍꯤꯡꯒꯠꯄꯒꯤ ꯃꯔꯝꯗ ꯍꯪꯕ ꯋꯥꯍꯪꯅꯤ resurrectionꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯕꯨ resurrection ꯍꯤꯡꯒꯠꯄꯒꯤ ꯋꯥꯍꯪ ꯍꯪꯕ ꯃꯇꯥꯡ ꯑꯁꯤꯗ ꯏꯚꯟ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯄꯥꯕ ꯃꯇꯝꯗ ꯑꯃꯁꯨꯡ ꯁꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯌꯥ ꯄꯥꯝꯗꯕ ꯖꯒꯥ ꯅꯧꯅ ꯂꯨꯍꯣꯡꯉꯛꯄ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯨꯝ ꯂꯥꯎꯕ ꯖꯒꯥꯅꯤ ꯁꯤꯒꯤ ꯖꯒꯥꯁꯦ ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯋꯥꯍꯪꯁꯤꯅꯤ ꯁꯔꯒꯗ ꯂꯨꯍꯣꯡꯕꯒꯤ ꯑꯣꯔ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯗꯨ ꯂꯩꯒꯗ꯭ꯔꯥ ꯑꯩꯒꯤꯗꯃꯛꯇ ꯑꯣꯏꯅꯗꯤ ꯑꯩꯅ ꯈꯨꯝꯅꯤꯡꯕ ꯄꯥꯎꯈꯨꯝꯗꯨꯗꯤ ꯂꯩꯐꯝ ꯊꯣꯛꯏꯗ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯁꯥꯁꯇ꯭ꯔꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄꯤꯒꯅꯤ ꯑꯗꯨꯒ ꯏꯍꯥꯟ ꯍꯥꯟꯅ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅꯁꯨ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤ ꯅꯨꯄꯤꯅꯁꯨ ꯅꯨꯄꯥꯕꯨ ꯅꯨꯡꯁꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯀꯥꯡꯕꯨ ꯈꯔꯒꯤꯗꯃꯛꯇ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯅꯠꯇꯅ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇ ꯅꯪ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯑꯒꯦꯟ ꯑꯗꯨꯒꯤ ꯑꯥꯏꯗꯤꯌꯥꯗꯨ ꯕꯥꯏꯕꯜꯗ ꯎꯕ ꯅꯠꯇꯦ ꯃꯄꯣꯛ ꯄꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯕꯥꯏꯕꯜꯗ ꯂꯩꯇꯦ ꯄꯨꯟꯁꯤ ꯑꯃꯈꯛꯇꯪꯅꯤ ꯑꯃꯨꯛꯇꯪ ꯄꯣꯛꯄꯗꯨꯅ ꯂꯣꯏꯔꯦ ꯑꯃꯨꯛꯇꯪ ꯁꯤꯕꯗ ꯂꯣꯏꯅꯃꯛ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯋꯥꯈꯜꯂꯣꯟꯗꯨ ꯀꯔꯤ ꯑꯩꯍꯥꯛꯅ ꯅꯍꯥꯛꯄꯨ ꯀꯔꯝꯍꯥꯏꯅ ꯏꯪꯂꯤꯁꯇ ꯁꯨꯃꯥꯏꯅ I will love you forever and never and never ꯅꯨꯡꯁꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯋꯥꯍꯩꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯗ ꯑꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯈ꯭ꯔꯤꯁꯇꯅ ꯄꯤꯔꯛꯀꯗꯕ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯈꯔ ꯄꯥꯝꯗꯕ ꯇꯁꯦꯡꯅ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯄꯥꯝꯗꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯁꯣꯏꯔꯤꯁꯦ ꯏꯁꯣꯔꯒꯤ ꯐꯥꯏꯅꯗꯤ ꯑꯩꯈꯣꯏꯅꯦ ꯁꯣꯏꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯔꯛꯀꯗꯣꯏꯁꯦ ꯅꯤꯡꯊꯤꯖꯕꯅꯤ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕ ꯍꯦꯟꯅ ꯐꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯥꯡꯖꯕ ꯑꯃꯠꯇ ꯅꯠꯇꯅ ꯍꯦꯟꯅ ꯇꯣꯡꯖꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯅꯤ ꯈ꯭ꯔꯤꯁꯇꯒꯤ ꯆꯤꯟꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯔꯤꯒꯤ ꯃꯇꯥꯡꯗꯁꯨ ꯎꯕ ꯐꯪꯒꯗꯣꯏꯁꯦ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯁꯗꯨꯀꯤꯁꯤꯡꯁꯤꯅ ꯂꯥꯛꯂꯀꯥꯟꯗ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯪꯂꯤꯕ ꯋꯥꯍꯪꯁꯦ ꯍꯤꯡꯒꯠꯄꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯒꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯖꯒꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯑꯆꯧꯕ ꯋꯥꯔꯣꯜ ꯑꯗꯨꯗꯤ ꯑꯁꯤꯗ ꯂꯩꯔꯦ ꯃꯦꯟ ꯑꯥꯏꯗꯤꯌꯥ ꯊꯥꯖꯕꯁꯥ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯤꯔꯕꯁꯨ ꯍꯤꯡꯒꯅꯤ maramdi eikhoi Esorsi ahingbasinggini. Christians, we will live though we die, because our God is the God of the living. Now verse 18 of the Yangse, Saduki Singh. However, Saduki Singh Zekanano, Hena Bhapana Vigamagda. Asigi verse 18 dagina, verse 23, Pauba said the Makoin Hangakadabe Wahang say. Karamba background dagino habido so ko yengminagani adubu makoi kanano haina habido ko han yengminas. Now Saduki Singh says Sanhedrin gi kanglup adu de yawba kanglup amane. First Singh ko thengnakre, and then Sasri go oja Singh ko thengnakre. Now asigi Saduki Singh say ekoi mark park pa matam da yamna wat uba kanglup ne andu thokle si kanglup su front loine mak tagini Jesus Christ attack loine mak tawreise. And Jesus Christ get tabiba khudingmak sing ado hiram ama natraga ama matam du le ram dharma gi eblu chingba sing adugi khudingmak sama khoi tambiba adugi mayok loni mak oi aduna Sanhedrin gi kanglup tagini aduga makhoi se kana ha boy bata gadi yamna materialistic oi ba kanglup te Sanhedrin gi kanglup the Pharisees sing and then Sasri goja sing and then Saduki sing asi se dum yang pa matam da sigi Saduki har ba kanglup sing se
Now, karigidamakta, tabang panbagi lanthum adugi maning di amna chain baduga makhoigi status to makhoine paisa paibig chang adu own ba missing have the karigidamakta haina have ai makata dum harakani adubu makhoi tabang panbagi damakta hingba missing amorom dai boy batar they are very materialist makhoigi hingbagi thak du makhoigi lam kam lei lanthum kam lei paisa kayam pai bank account paisa kayam lei adugi di tongan me hiram sing matam du mi amana possess to we ab atang sing du aduna makhoigi hingbagi standard amasung makhoigi status quo du set to mi sing now adu harbu khudingmak sing se maru oina Jerusalem ningna sang adugi temple adugi business ayam babu yeng syllabus sing adune adu khone khanga do bodi numit amagi mamangda Jesus Christ na harb ningna sang adu magne thugai grise now adu to buma tamda makhoina phangba tongjiba profit me mogi business ta achoba drawback amane leise now adu ge sabu compulsory ya moina lakpa se moina Jesus Christ bu thudek nimgi maram adu nus maram oragani adu saduki sing ge side amane adu mogi oiba side am high boy batagadi now Pharisee sing amasung saduki sing makoi ani se na manari ba jaga se Jesus Christ bu hat na bo na Jesus Christ bu Jerusalem de ge Israel gi Jew gi puar de gi lawthoki ba maru phang lawthoki ba asi khak ne manari atai jaga sing de khenna ba mayam adu ki matik le Pharisee sing se amaram dai boy batar ge Esorgi wahai pai adu ga makoi de Esorgi wahai gi be kai khumna ba khar Jehovah Esorgi wahai ne haba kai khumna ba khar le adu na makoi se karino hai boy batar ge they are more of legalist sorry why while ya thangi ma pan sorry pe hang do ba masung ma pan thangi ba dharma gi ba thabak sing di yamna kupthana leba missing aduna Pharisee sing na Thajaba sina ari wallet na bagi larik khudingmak sing se ahanba larik manga and then eikhoi loksingi eikhoi aduga purochingi eikhoi khudingmak sing sorry why han ma kone Pharisee sing na thase adu saduki sing ida makade ahan like manga Moses na iramba Pentateuch ahan like manga Torah asi khakting sorry wahai hana Thajaba kang man now adu da Pharisee sing saduki sing khenaba amakhle atopa madana Pharisee sing nadi thawai and then sargadu amasung Satan adu da loni mak thajai leiba adu saduki sing nadi sargadu thajade amasung Satan leiba thajade adu eikhoi na verse 18 da pa khrab adu gumna hingat pada thajda ba missing saduki sing Pharisee sing nadi hingat pada thajai adugi khenab achobo makhoi marka loin magle Pharisee sing musung saduki sing ani duki marka adu ai han hai khaba dugumna makhoi gi amat oi ba se Christabu ha na ba Christabu lotion adugi hiram sing adu khaktane andabu makhoi marka leba khenab aduki matik chawe aduna adugi maikai dagi hai ba wahang se makhoi na hangna pani Jesus Christ now sounding bamalere Jesus Christ lana tahaning bamalere and at the same time Jesus Christ hingat pagi matang tambi ba khudimuk sing makoi taram basu ya now John chapter 5 the papa bataga Jesus Christ na hingat pamsung hingbadu aini ai bu Thajaba mi aduna sirabasu hingan hiram khudimuk sing makoi taram basu ya and then adubu attack and at the same time makhoigi sek adugi marak adu de later Pharisee sing aduna tambiriba sing adubu su karigumba Jesus Christ na hingat pa adu later bagum na harak bataga makhoi chumme hana proof tar poi bataga again Pharisee na Jesus Christ gi mathak laiba sawdo hen henglani hiram khudingmak sing da mogi tongjaba ngaktere ubra adugi wakalon sing adu de makhoi na lai wahang hangi now makhoi na hangi ba wahang se hingat pagi matang na adu har be hingat pagi matang do makoi hingat pa laite na Thajaba ne adu makoi hingat pa laite hana Thajaba unna bugi damak makoi ne season rakadu isna Pentateuch larik manga adu gi manung chanba ani sub one lon gi larik dagin ani sub one lon gi pandup kun ga manga da maroina verse 5 thing na 10 power da karam haina dhara santan thamam daba nupa poom daba kanagum nupa mana sigi bo ba taragadi mahaki mari matana or mahaki manau nupana magi nupi edu lauraga dhara santan pigedogane adu niyom karigi damakta nupa hal adugi lineage to adugi dhara do muttana na bagi damakta aduga hari bese ariba walat na bagi matamda piramba chatnabi amani ngakadoba chatnabi amani na adugi tambi bodo lauraga makhoigi be wakol makhoigi be sagat pa londa ama makhoina semjelle wari ma sagal yamna hypothetical oiba oithok bada yamna waga doba
matang amane makhoi na pusale se adu karino amron moina haning se kaino haina hai boi bata ga je mi machimina tare lebe imung amagi wari wari se sumai ahan ba mayam buduna nupi am lawre sidokre masam da thamam dana ani suba machimina uduna su ani suba manau pa dun su lawre amu na asigi manau pa se su dhara am da thamam dana sidokre chaman ahum suba mari suba manga suba taruk suba tare suba loine ma dhara am da thamam dana sire and then they make the story more tragedy to the cam wanging of verse 20 ga 2 to the ikon kom the nupi du sire loine mak sire in wari amali wari du le mi kanam te hingde aduna moigi rhetoric se kana moina hainingi wai se kana hai boy bata ga de pare kari ma hingalak pa chumbo iba tara ga de hingalak ma tan nupi du ma gi nupa ka ulu se karam mano amam hainingi se de kaman otok ko du da karam mana nupi du nupa tare to hingalak matung de bhawo du da moigi nupi ora ga lege de no aduna amon moina Jesus Christ da hai se ubra se application ya de sida asi se lauba ya wahai na te karma ni hingat pa lagi there is no resurrection adugi marai do adugi wa do thamba yana bida makta moina tar ko marai now ani su wan lon gi pandup kun gama gi pada manga dagina tara phaw do pire ba ya thang se ko na genesis pandup mahon pandup punthani pani pada taruk tagina kun ga taruk yang boy ba tar asi gi chana bisa jew sing gi marakle adugi moina hangi buang se yamna jew oi ba wa hang now Genesis chapter 38 the uba oi batar gadi onan go nupa aduna tamar nupi aduda asing bagi mana topom tokudi magi mayam si khrebana maram orakanda tamar da mana dhara santan pi budu magi mathodang adubu onan na khange mana macha pok oi batar su macha do magi macha ko ber mayam bagi macha ko guni habido khangona maram oiraga dhara santan pi dina ba thabak mana tawe aduna maram orga Esorna onan bu hatoe and then root parak matamda root kinupa Boaz root kinupa aduga Boaz ka mari mata thokne aduna sigi ba matamda Boaz na root lobu matamda akai ba leite dhara pi na bagi damak tene now har bi Jew gi chatna bi de leiba chatna bi makhalaman now adugi matung ina hangaku wahang ni now wari di har uri wari sing uri so onan ba boda nupa ani ghatani ubu phangi do and then onan sikraba matung dadi atei leitre aduna kari harim judana nang tamarda nang napagi mayum da napam da leijaru ro icha pok ju phawba adugi maike du loina mak thamba adu asi kanglup sidi adugi thokraba thodo khudimok sing du yam exaggerate toroga oi pham thok wai de ene sangdo ga ani ne te ahum te mai de machin mana utaret amaram dai boy batar ga di Esorgi wahai na mahaki missing adu ari matamda lerem Israel macha sing adu taunana bagi dam te pirem ba yathang do moina lausalaga moina pamba pot adu chumme hai bu na bagi dam makta Esorgi eba wahai adu de hena hapchen ba hena tinsin ba aduga amogi eba wakal na wari em sagat ba adu ne moina sida tauris verse 24 da bisu krishna hai wai dio Mother Jisuna Makoy Haki. Nakona Sastra Musung Esorgi panggal du khangdabana khangdabada nakoi serana banatra. Yan hamdi. Jesus Christ yan bu hang pakum dusine. No serana re. You guys are mistaken. Karigidamok no mo serana ri se. Saduki sing se serana bu oi se karigidamok no. Jesus Christ maramadumpi. Sastra bhap tade. Esorgi panggal bhap tade. Amaram dai boy bata ga tha bisil enaosing saduki sing na adugumba oithok loidaba wari ema sagat la kanda moi na thajari ba pot ado makoi gi aning ba makoi gi apam ba do Esorgi wahai du da hapchel laga moi gi aning ba apam ba do Esorgi wahai du na proof to na bo khonri ba kanglup sing asina tawbui thodok hendo ko maramdi makoi na pari ba Esorgi wahai ha ga pari ba lairik to makoi Esorgi wahai oina laudaba adu bhap ta da adu khangdaba na adu khangdaba na maram oiraga Esorgi pangal su makoi khangde Maram di Esorgi pangal du mahaki wahai gi mapala kaktang khangadobane haiba wahai du lana khangoi ba targadi Esor chumna khangoi magi pangal chumna khangoi magi pangal bhap taroi aduni asigi satuki sing is the problem se aduna kain haiba ba targadi thaja bisil na so eikhoigi punsi da
Loiba asoibasing. Eikhoigi Thajabagi punsi loiba asoibasing. Eikhoigi Esorgi wahai haiba indaba matamsing. Adugi inningdaba matamsing. Adu eikhoigi punsi da loiba chamamnabasing Thajapatapasing khudingmaksing karidagi tholakuna haina haiba oiba taragadi Esorgi wahai amasung Esorgi panggal adu bhap tadaba matamda ngaktani. Aduna maram oraga eikhoina kaidawe eikhoigi wakhallon ama thajalle Esorgi oiba wahai adu haiba oiba tarasu aigi lousing machajim aigi experience machajim pup pup thadaraga we make some absurd deduction from the scripture. Esorgi wahai na haidaba adu eikhoina haihanning bayamna adu haihallaga adi Esorgi wahai na haidasidi adu maina haidaba haibagi matang eikhoigi punsida leitaba natte. All of our mistakes, all of it arises from this misunderstanding of God's word and misunderstanding of the power of God. Aduga animok tiyan na mari lene. Esor karigumba Esor na mahakki orba panggal, mahakki orba aningba adu. Eikhoina seminar faith pakraba adugumna Esorgi aningba Esorgi panggal Esorgi orba the mahakki wahai mapana uthokpirse, right? Mahakki wahai dagi mapana. Maramdi eikhoi pap eikhoigi pap na maram orakan asing Esor ba khoi khangba ngamde khangba ngammoi mana phongdok piramdaba oiba taragadi. Adu magi wahais na mahak na oiriba magi aningba masu magi panggal do phongdok labanina magi panggal masu magi aningba do phajana khangdu magi wai do bhap taba matamdane na adugi anigi mari lena ba do aduga loinina ne adubu saduki sing asigi story animok do den loinimok story panggal so moi bhap tade maramdi makoi shastra bhap tade bana maram oraga aduna karino makoi na tari saduki sing de makde hena hai khraba adugumna yana be moi asoiba se karino Mahiron dagina malaki pau Esorgi wahai hena moi thajade adubu Moses na iramba ahanba larik manga adu khaktang Esorgi wahai hena moi thajbana maram oraganda makoi Esorgi phongdok laba wahai adu Esorgi phongdok laba aningba adu makhoigi oiba losing adu limit tawhale adugi limit orba wahai adusu aduda phongdok liba adugi matungina bhap panaba masung khangna bhona bagi mahutta makhoigi aningba apamba thungnana bagi damakta Karino mo thajrido resurrection thajadabani karigumba punsi se amuktang siraga loiba oiba taragadi Corinthian kari hana hingba leita oiba taragadi sasi thaksi nungai thoksi maramdi asida loire punsi, right? Now one of the reason asigi saduki sing asina yamna taibang panba ke pot sing lantum sing khopchan na ba adu mogi status adu moina leiba lantum ni kai khumna ba khudingmak sing adu leibagi maramdi makoi sira matung da punsi ma lere habda thajadabana maram organ makhoigi de mak asigi punsi jina loire aduna kari amuktang hingba punsi ne sibda dum loire aduna hingingai da nungai thok ho tanjan ho tang ho chel ho tawning ba thabak taw ho kanamta gi wa tarunu aduga lanthum sing lei ho asida nungai ho duna karai de nungai ga adugi wakhol adudane. And this is the mindset of the materialist world. Lainaba yum, sanaba chinjak, senaba pizet. Asigi ahum asidani. Now adugi poto pamba. Taibang palm asigi marung laiba khudi mosing do pamba. Adu mo yu aning adu chena paiba na maram orakan aduga haiba thabu to kamana makoi ning khata na tawba ngamgani. Sarga laita boy bataragadi. Nan hingat pa laita boy bataragadi. Makoi na hinggatpagi matang da thajadabaduna maram oraga makoi punsini hingba adu taibang pan sa makoi yum moina taibang pan sa makoi punsi loiraba moina makoi punsi hing adugi punsi mahing adu chumba utnanabagi damagta makoi aningba masung apamba adu Esorgi wahai da hapchalla adu Esorgi wahai da hapchalla Esorgi wahai na haidabadu haibadu dagi thodok hendokna na Bible pab matamda masung ekhoi na Bible leina matamda maru ba jagam khatang le aduga se ekhoi khudim bhap tana bidam ai haijage. Now layem gak chingi hana kala se A to B Bible power mi moina Christian moina satra moina ekhoi na tawu se A to B se as a straight line as Esorgi wahai dun haina lors ekhoi Esorgi wahai paba matam da ekhoi na sakad du se adugi line manung adudune adugi mathak su ka ba chumde adugi makha su kum ba chumde adugi hedok na ching su chumde ekhoi na lagi du se A to B de ching boy ba target A to B da mathak te su ka da ba makha da su kum da ba adu yet amasung oidu su amata haidok da ba adugi mong adu na te saduki sing asina tawri base mathak te su ka hale amon da haiba oibu target makoi na tawri se kaino Esorgi wahai adugi thak nem than me makha da ne kummi je makoi na adu makha da kum gera
mathakta kaagera yetta sangdokera oida sangdokera adu tawrido karino Esorgi wahai da hapchinbane adu Esorgi wahai da hapchinba matam khudingi Esorgi wahai do Esorgi wahai oiroi aduga Esorgi wahai oidaba matamda eikhoi punsida bor pinaba maram kari amata oiroi maramdi eikhoi punsida bor loiba Esor hena khangba krisi sakdana hena onthokpa khudingmak singse kari gi mapal oigani Esorgi wahai gi mapala Esorgi wahai gi mapal nataba khudingmak sing adu phanayam khangba ya phanayam ube Thajaba jel enaosing eikhoi punsida kanaba amata leiroi aduna saduki singi problem se kaino moi tora khange larik manga ma chinpha phasna puramgani adugi theology moi loina ma khangani adubu adu thajaduna chumna bhap taga thajaduna adugi mapana punsi hing adugi mahuta aduda hapchinduna adu bhap ta da mongda makoina khaning ba wakhal aduga tawning ba mong chingbaduna maram oiragani makhoi de Krishna har kari nakhoi seranare Thajaba jel enaosing saduki singda oiba punsi se eikhoi punsi da joy thoi Esorgi wahai na hoi haikrabdu hoi ne amsung mai haikrabdu mai ne Esorgi wahai na tawna bidam haikrabdu tawna ba haikrabdu ne adu Esorgi wahai na tawgunu haikrabdu tawgunu haina tawgunu haikrabdu ne adugi jaga sing adu eikhoigi punsi gi oiba jaga gi phibam eikhoigi circumstances eikhoigi khudong chadaba sing eikhoigi kari haini makhoi mi loksing gi oiba kari eikhoigi oiba hiram khudingmak sing do hapchalaga adubu tawdanaba adubu indanaba adubu thajadanaba adubu khari yaithoga thamnaba tawrangi matam khudingmak Jesu Christ gi wahai chapmane nahakna tawribadu seranare maramdi karidamak Esorgi wahai indrido Esorgi wahai khangdabagi bhap tadabana maram organi adu Esorgi sastra adu khangdabana maram organi Esorgi panggal du bhap tadabana maram oiragani aduna Thajaba eikhoi punsi ayambada Esorgi wahai gi mahai yanbadu udabagi maramdi Esorgi wahai aduda eikhoi aning hapchanbagi mapal hingba punsi oibana maram organi aduna maram orga Esorgi thabak uba phangde maramdi Esorgi thawaina thabak subadu mahakki wahai khaktangi mapalane now that's a problem of the Sadducees is a problem with it adu har problem se eikhoi punsi da labor haina habadu changing ba mathau tai ibong maki wahai da mayek singa jaga du eikhoi Thajaba na pisinbra Thajaba na inbra kathok mathau taba leibo oiba tar eikhoi kathokbra mang ba yaba mathau taba leibo oiba tar adu mang na bigidam Esorgi panggal de Thajaba ko adu har ba tabak ti inbra or natragana eikhoigi khudong chadaba eikhoigi punsi duna mayai da oihalaga har ingadaba tawgadaba or tawroidaba amasung iloidaba jaga sing adu da inba tawgadabuduna tawdaba tawroidabuduna taw adugi punsi da hingbra adu oiba targadi adugi punsi da saduki punsi adugi punsi da Krishna hari seranare khatang na Krishna har kadise verse 20 ke 7 close lapata kari hakani yamna seranare verse 25 now Jesu Christ ki pakum se maruin makoina hang ibu hang adugi manung da adum le and then verse 25 says will there be marital relationship in heaven sargada mati mana obagi mari se leigadra ai na so hek hobadagi dum hai khra ai yona se pakum se pam da Christ ki matung ina de karino luhongba leite Thajaba jel enaosing hairiba pakhum asina eikhoida pamdaba khara or thamoida khara mathumarang hodaba amadi oiramba yai adubu si achumbane Taibang panbada Esorna luhongba se mahakna lingkhatpi khiba amasung tharang tobi khiba se matam khara khakine sibana khainadriba phawadugine Taibang panbagi oiba luhongba se it's momentary matam kharagini adun Krishna haibu haiding man makoi na sibadagi hingatpa matamda makoi luhong la roi amasung luhong duna supi ra roi adu makoi sargada leiba sargadu chingum na oigini ubra Krishna prepa pakum sing se saduki sing na leiba thajada basing khudimos na loni attack na taj moi sargadu sing da thajade adu Krishna kray sargadu sing lei sargadu sing oigani haibana te khoi adu sargadu sing ga managani haina habne karamba moongda sargadu sing luhong de adugi maikai aduda adugi maikai de sargadu sing gum no oigani eikhoi na pisin gadurisi maru oina kana do oigani Krista Jesu da khaktang
eikhoi prabhu mangonda khaktang sarga aduda eikhoina leirugadoba maong ase now taibang panbada leinaki mari du tatgadara I don't believe that adu made ai thajade adu bible ta mibagi matung inasu adudi uba phangde mari tatgadara mari tatloi thada besele naosing adubu taibang panbagi oiba ngaihaki oiba luhongba momentary gi oiba luhongba asina eikhoi bu Jesu Christana amasung Esorna utliba amasung chingliba jaga adudi lakadoriba loiba naidaba luhongba adudane this earthly momentary marriage is pointing each one of us to that eternal marriage loiba naidaba aduga haraobagi pankhai lerodaba adugi luhongba adudane amon dai boy batara thaja bisil na smorna yum palaba chile enaosing nangamasung aingonda Esorna taibang pamda pinabiriba luhongbagi mari asina eikhoina Christian anirak suna lakpa matamda eikhoina panggadoriba mapung phaba haraubana thanba asengbana thanba aduga thagatpana thanba matikna thanba luhongba adu hena khawrang hanana bagidamakne aduna kari hai karigidamakna taibang pamda Esorna luhongba thambiram lise Christa amasung maki singluk ani gi mark leba ningthije mari unana bagidamakne adugi mari adu thona bagidamakne eikhoi mafamasta luhongbagi khudol pibirise adubu nomona trakonomade eikhoi taibang pansde thalokpa matamda adugi eikhoi punsigi mapalna uhankraba mari adu eikhoi mitna ugani eikhoi prabhu eikhoi ipuroiba oiriba Christa aduga luhongba numit aduda adugi ningthije badu eikhoi legani adu taibang pamda aigi nungsiba nupi taibang pamda aigi nupi orame taibang pamda imagi nupa orame han hagani taibang pamda aigi icha orame adu amaramdadi sargada lakraba matungdadi eikhoi khudingmak Khristada echil enaosing adu Thajaba echil enaosing asi haire haiduna ayana haikiba dumana mari sing tatkani haibadi leite maramdi eikhoina taibang panbasi thaloktuna siraga Kristagi manak leiba matam aduda eikhoina thengnagadauba mari ase taibang panbasi eikhoina leikraba mari sing asdagi hena ningthijaba hena phajaba hena luthaba hena sengba mari sing oigani Mate manaugi oiba mari dasu ayhakna ayhaki nupi bu taibang pamda Nungsiba asidagidi sargada ayhakna mahaku Nungsiba hena hengani ayhaki nupi na aingon leiba Nungsiba se taibang panba sida leiba dagidi sargada mahakna aingonom leigada Nungsiba aduna hena hena chap mani mapuroibna leiba Nungsiba aduga sida leiba khoi chile nau khoi khudingmak sing sarga yauba matamda eikhoina taibang panbada leiba Nungsiba adudagi thoidok hendok leigani maramdi mafam aduda papna amuk hana eikhoibu yedlaroi saitan eikhoibu amuk hana thiamlaroi eikhoi asengba mapung phana sengleba mising eikhoi oirani aduga eikhoida kallakpa khambanba amasung marai sangdanaba aduga eikhoi sargada sengdaba makhalgi oiba thamoigi punsigi mahing adu eikhoida amata lehanbiroi Thajaba echil enaosing sargada luhongba leiroi haina haiba matamda thamoida aklabam hega eikoi phauribase karigidamok haiba taradi asi eikoi asfon bane karino taibang panbada leiba asigumna sargadu taibang panbada oiba asigum hega oining amaram haiba oiba taradi taibang panbada leiba mari khudingmak sing asiga chap manana sargada su dum legidabugi wakal adu eikoina bhap taaba matamda su or taaba matamda hek pisille consciously and sometimes unconsciously adu sarga se krego echil enaosing sarga se eikhoigi damakta maru oina eikhoigi marup mapang sing amasung eikhoigi imung manung singa amuk hana unaduna punminanabagi mafam amanate adubu Esorga lomba naidana hingminagadaba punsi eikhoina mafam asida asa taraga thajaraga hingliba punsi adubu uba mafamne khutna thengba mafamne mari mafam adu eikhoina Kristabu Esorbu Kristagi maida mahakna oiribagumna eikoi ugani eikhoi mahaki oigani aduga mahak eikhoigi oigani aduga hairiba adu lomnada matam adu phauge asine sargase aduga eikoi wakhalon da so again yamna taibang panbagi oiba wakhalon da eikoi sargi wakhalon sing hegle now bible da eikhoi phulupi paba matam da sanagi oiba lambi adudagi di diamond gi oiba adu da mayam eikoi ubadum phange silna sai eikoi khangada bodi sorgi wahai duna haram libada eikoi mi bina bhap ta ba mong iramani
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯅꯥꯒꯤ ꯀꯔꯤꯒꯨꯝꯕ ꯁꯔꯒꯁꯦ ꯁꯅꯥꯒꯤ ꯂꯝꯕꯤ ꯗꯥꯏꯃꯟꯒꯤ ꯋꯥꯜ ꯑꯗꯨꯗꯒꯤꯗꯤ ꯆꯥꯛ ꯂꯥꯝꯗꯕ ꯑꯗꯨꯗꯒꯤꯗꯤ ꯑꯅꯥꯕ ꯂꯩꯇꯕ ꯑꯗꯨꯗ ꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯑꯄꯦꯟꯕ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯁꯔꯒꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯁꯦ ꯑꯗꯨꯒꯤ ꯖꯒꯥꯁꯤꯡꯗꯨ ꯅꯠꯇꯦ ꯑꯩꯅ ꯁꯔꯒꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯃꯐꯝ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯄꯥꯞ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏ ꯑꯗꯨꯒ ꯈ꯭ꯔꯤꯁꯇ ꯑꯗꯨ ꯃꯍꯥꯛꯅ ꯑꯣꯏꯕꯒꯨꯝꯅ ꯑꯩ ꯎꯕ ꯐꯪꯒꯅꯤ. So heaven, beloved, is not a place primarily, not a reunion place of families and friends. It is our faith of communion with God coming to sight. It is a place where we will see God in the face of Christ as He is. We will be His people and He will be our God forever. Aduni sargase. Aduna harba hiram khudingmak sing asida Thajaba echil enaosing. Eikhoigi marumapang sing eikoi ugani, eikhoigi nupi sing eikoi ugani, eikhoigi nupa sing ugani, icha sing ugani, loinemak ugani. Aduga adu ubagi haraojou eikhoida soidana legani, lairo heaven at days enaosing lana lobigano. Sargada kaina kraban taibang pamada kaina kraban nupi kaina kraban nupa kaina kraban marumapang loinemak eikoi ugani aduga ubadam adugi haraojou loinemak legani adubu adugi haraojou adudagi eikhoina eikhoigi damakta sibi kraba hinggatpi kraba sargi khamal thadokiba Christ adu ujabagi haraojou thoidok hendokani. There will be joy for us to see our families and friends, but greater will be the joy for us to see our Savior. Adu khatang sunatana mafam aduda eikhoigi Christaga kui prabhuga luhongbagi chakhang adu eikhoi chaminagani. Again, sargida luhongba legadra leiroi. Aduduna thamoida nungaitaba ꯄꯦꯟꯗꯕ ꯐꯥꯎꯒꯗ꯭ꯔꯥ ꯐꯥꯎꯔꯣꯏ ꯃꯔꯝꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯂꯨꯍꯣꯡꯕꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕ ꯂꯨꯍꯣꯡꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯩꯒꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯕ ꯃꯔꯤꯁꯤꯡꯗꯒꯤ ꯅꯨꯡꯁꯤꯕꯁꯤꯡꯗꯒꯤ ꯆꯥꯟꯕꯤꯕꯁꯤꯡꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕ ꯆꯥꯟꯕꯤꯕ ꯍꯦꯟꯅ ꯅꯤꯡꯊꯤꯖꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯃꯛꯇ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ ꯑꯗꯨꯅ ꯊꯥꯖꯕꯁꯤꯡ ꯂꯥꯎꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯕꯣꯔ ꯈꯨꯗꯤꯡꯃꯛ ꯄꯤꯕꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯕꯣꯔꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯇꯨꯡꯁꯤꯟꯗꯨꯅ ꯄꯦꯟꯊꯣꯛꯇꯨꯅ ꯂꯩꯕꯗꯤ ꯆꯨꯝꯗꯦ Harba borsing aduna. Eikhoina Christabu sargada thengnaba matamda. Eikhoina phanggadoba ahenba bor adubu hena khawrang hanba mo oigedobane. Adu chap mana. Taibang pamda ibung mahana eikhoida luhongboi khudol chepinabe. Thagatse. Adugidamakti sorba. Adugi thagat pa adugi khudol adu eikoi latuna di leigumse. Adu eikhoigi lai murti ohengumse. Adugi luhongba adugi mapalna eikhoigi damakti Esorna masana pa Jesu Christa da langbiraba achouba amasung ningthizaba. Mangonda thajakraba khudingmaksing mangonda lakraba khudingmaksing gidamakta thaurang tawbiraba luhongba yaw machagi luhongba adu hena khawrangnaba gidamakta eikoi thaurang tawse maramdi haiba luhongba adu gidamaktane Kristna sargi pambal thadoktuna mahaki kainya singlup nangamasung ebu thibirakibadu adu thada bijil nausing Christmas eikoina palon toribase isam samna asine from heaven he came to sort her. Sargadagi boraduna mahaki kainya adubu thiyabla aduna eikhoina sakpese do karin asengbi kainya oinaba eikhoina singlup du yimpham du Christian oibi adu ise du koi kari sai singlup du yimpham du Christian oibi ri isinga wahaigana semgatmani asengbi kainya oinaba thiri sargadagi. That is Christmas. Adune Christmas. Hairiba aduda eikhoigi bor oiriba ningthosing ningtho prabhu singi prabhu Christ aduna sargagi phambal thadoktuna mahaki kainya karamba taibang panbada leikraba pap amasung ayur aranda siraba nang amasung ai magi asawa phangbada matik charaba yaw machadugi asawa phangbada matik charaba kainya motlaba amasung papta leiraba mahaki kainya adu mahaki imakna mahaki punsi adu kathoktuna mahakpu kanbiduna sudoktuna chamthoktuna mahaki wahaina kusinba amasung chusinba leitana
ꯁꯦꯡꯗꯣꯛꯄꯤꯔꯒ ꯃꯍꯥꯛꯅ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯩꯅ꯭ꯌꯥ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯈ꯭ꯔꯤꯁꯇꯅ ꯂꯥꯛꯈꯤꯕꯗꯨ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯆꯍꯤ 2,000ꯒꯤ ꯃꯃꯥꯡꯗ ꯕꯦꯊꯂꯦꯍꯦꯝꯒꯤ ꯁꯟꯁꯪꯗ ꯑꯁꯦꯡꯕ ꯃꯦꯔꯤꯒꯤ ꯒꯔꯚꯗ ꯄꯣꯛꯈꯤꯕꯗꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯙꯔꯃ ꯆꯦꯟꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯃꯠꯇ ꯀꯥꯏꯗꯅ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯍꯤꯡꯈꯤꯕ ꯑꯗꯨꯒ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯐꯝꯗ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯦꯡꯕ ꯙꯔꯃ ꯆꯦꯟꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯏꯁꯣꯔꯗꯒꯤ ꯐꯪꯒꯗꯧꯕ ꯑꯁꯥꯎꯕ ꯅꯣꯔꯣꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯊꯛꯈꯤꯕ ꯃꯍꯥꯛꯀꯤ ꯑꯣꯏꯈꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯊꯥꯡꯊꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯑꯃꯁꯨꯡ ꯗꯟꯗꯤ ꯑꯃꯁꯨꯡ ꯑꯁꯥꯎꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯠꯇ ꯈꯥꯛꯇꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯀꯩꯅ꯭ꯌꯥ ꯑꯣꯏꯔꯤꯕ ꯁꯤꯡꯂꯨꯞ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯊꯛꯄꯤꯔꯒ ꯁꯤꯔꯒ ꯍꯨꯝꯅꯤꯁꯨꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯍꯤꯡꯒꯠꯂꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒꯤ ꯑꯆꯧꯕ ꯅꯤꯡꯊꯤꯖꯕ ꯑꯗꯨꯒ ꯍꯦꯟꯅ ꯃꯇꯤꯛ ꯃꯉꯥꯜꯅ ꯊꯟꯕ ꯂꯨꯍꯣꯡꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯍꯣꯏ ꯈ꯭ꯔꯤꯁꯇꯅ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯈ꯭ꯔꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯂꯩꯈ꯭ꯔꯕ ꯕꯣꯔꯁꯤꯡ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯕꯣꯔꯁꯤꯡ ꯁꯔꯒꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯩꯔꯤ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯂꯩꯈ꯭ꯔꯕ ꯂꯨꯍꯣꯡꯕ ꯑꯁꯤꯗꯒꯤ ꯁꯔꯒꯗ ꯍꯦꯟꯅ ꯑꯐꯕ ꯂꯨꯍꯣꯡꯕ ꯂꯩꯔꯤ ꯑꯗꯨꯅ ꯑꯃꯔꯣꯝꯗ ꯈ꯭ꯔꯤꯁꯇꯅ ꯚꯔꯁ 25 ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏꯕꯕꯨ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯍꯤꯔꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯔꯝꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯔꯒꯗ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯊꯥꯖꯔꯕꯁꯤꯡꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕꯤꯔꯤꯕ ꯑꯐꯕꯗꯨ ꯅꯈꯣꯏꯅ ꯎꯕ ꯉꯝꯗꯦ ꯚꯥꯞ ꯇꯥꯗꯦ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜ ꯅꯈꯣꯏ ꯈꯪꯗꯦ ꯑꯗꯨꯒꯤ ꯑꯆꯧꯕ ꯑꯉꯛꯄ ꯊꯕꯛ ꯇꯧꯕꯤꯒꯗꯧꯕꯗꯨ ꯅꯈꯣꯏ ꯈꯪꯗꯦ ꯃꯔꯝꯗꯤ ꯁꯥꯁꯇ꯭ꯔ ꯅꯈꯣꯏꯅ ꯚꯥꯞ ꯇꯥꯗꯦ ꯅꯈꯣꯏꯒꯤ ꯑꯅꯤꯡꯕꯗꯨꯅ ꯁꯥꯁꯇ꯭ꯔꯗꯨ ꯄꯥꯏ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯁꯇ꯭ꯔꯗꯨ नखोई खांदे मरम थादबीजे ख्रिस्टन हारिसिने नखोई मीट पांगो नखोई मीट तांगली तैबंग पानबसिद नखोई मीट नखोई हौजिकी नुंगाइबा हौजिकी हराउबा हौजिकी ओइबा खुदिमक लोइनमक नप्सलगा लेबदुना मरम ओइरगा अꯩꯒꯤ ꯏꯄꯥꯅ ꯁꯔꯒꯗ ꯑꯩꯉꯣꯟꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕꯤꯔꯕ ꯑꯆꯧꯕ ꯅꯤꯡꯊꯤꯖꯕ ꯂꯨꯍꯣꯡꯕ ꯑꯗꯨ ꯅꯈꯣꯏ ꯎꯗꯦ नखोई निंगथौ अदुना नखोई लुहोंगनबगीदमक लैरबदा अतै अतोप करंब बोर नखोई हेन पामनिबसे ताब इचिल नाउसिंग हंगसे ख्रिस्टदगी हेन फबा बोर ख्रिस्टदगी हेन पांगल लैब बोर अमत लैरो अदुना अैखोईगी दमकता ngairakanद लैबिब ओइबा तारगदि अदुगे हेन लुहोंगबा करंब लुहोंगनो नंगम सुंगने पांगदोरिसे अदुना फमसे ख्रिस्टन हारिस दुखारबा असे अैखोईबु ngaidना लैरि सोदना फंगने थाजब खुदिमंना मरमसे थाजब खुदिमंना तगदोरिसे हारब नुमित अदु अैखोईने इसाने सबु थौरांग तौजबगलोना ngaib mathauta तैबंग पानबगी ओइबा लुहोंगबसिंगसे निंगथिजै अदुबु सर्गगी ओइबा लुहोंगबा सिना हेना निंगथिजै earthly marriage is beautiful but heavenly marriage is far more beautiful. Verse 26 and 27. Now, long way down high the wahang ni karidan. Hingat pagi matang ni. Adu si bagi hingal pa makoi mari na koi na mausi gi like the pada parents. Moi ni season aba tendu mak Jesus Christ na moi the capsule. Moi season aba argument mak pare. Torada hi hang pa na ai torada gi dum pa kundum pi. Mama said Jesus Christ na quote reba jaga se Esorna Nungsiba mai chakpa mongsong aduda kauthokiba Israel thana bidam kauthokiba jaga adu Exodus chapter 3 dagi. Now adugi thodobadu Abraham Isaac amasung Jacob sigraba chahi mayam gi matunda thokot thodogamane. Now Jesus Christ na Muhammad said hari base bhap tana bidam adugi jaga adu thingse come Exodus 3 verse 6. Mana amuk zongai king. Aina ki napa Esor, napa ki Esor. Abraham ki Esor, Isaac ki Esor, amasung Jacob ki Esor ni. Harba wahai se Jesus Christ na aduda Jehovah na Moses da hai ke noi bhap ta de noi du padre bra. I mean Jesus Christ na karamaina mangon da karem na kundi karamaina karem na du ma phasna karem na bhai. I mean he's very sarcastic here. Noi padre bra du bomta. Esorna
mongsongdagi mangonda haragi aidi Abraham Esor Isaac Esor amsung Jacob Esor and then verse 27 mahak di asibusing Esor na te adubu ahingbasinggini Esor ni. Now kaino Jesus Christ sida haina phone si karamaina adugi thodok ani do karamaina Jesus Christ na Exodus 3 do asigi Mark 12 the quote tawsla ino sumaina bhap ta se eikhoigi Esor do Esor na mausida hai matamda again Abraham Isaac Jacob secret sahi mayam gi mamang right karigum moi do si aduga Esorna Abraham do wasaki right jate khuding manang imam na bor oigani Abraham Isaac Jacob ta ma gi wale pa gi wasak pa lei bor pi gi haina hai bagi aduga mahakna Israel macha sam Egypt gi lothok na bagi damak ta Moses Mosibu thag do risu makhoi de wasak ki ba wale na aduna maram oiragani right I don't know why Esor says never why they I had Abraham Isaac amsung Jacob Esor oirami nate. He didn't use past tense there. He used present tense. Present tense. I hauziksu Abraham Esor. I hauziksu Isaac Esor. I hauziksu Isaac Esor. Abraham amsung Jacob Esor. Aduga Esorna adu mahaina hai bagi maram amakhaktang lei karigumba Abraham Isaac amsung Jacob si khraba loi khraba amu oiba taragadi kaido ngai de hingdaba amu oiba taragadi makhoi gi Esor oiri haina kaisu hai roi makhoi hingduna leibagi maram nane adugi su mathakta asida ulise kaino haina hai oiba taragadi Esorgi thajabi yabaduni mahaki wasakpagi wallet naba aduda hongba leitaba ngakpa aduga mahaki wallet naba du lomba naidaba matam adu phawbada ngakpa Esorne karigumba asibana mahaki wallet naba du loisanba Esor oiba taragadi Esorna mausida Abraham Isaac amsung Jacob ki Esorna haina haiba matamda makhoine hingliba amagumna kisu hairoi Abraham Isaac Jacob hingli Maramasna maram oraga hauziksu mahak Abraham Isaac Jacob ki Esor oiri hauzik Abraham Isaac Jacob krai de lei sargada kaido raga leiri makhoi amugana hingatpaga loinana matik mangal gi hakchang adu phangbaga loinana Esorgi mi sing mapu thakminaba adugi mi adu makhoi ngairi mausida Esorna haukraba thodok amagumna natana oiriba thodok amagumna Esor makhoi mahagasi hariba Jew macha sing the quite a patriarch ahum Abraham amsung Jacob makhoi gi Esor oiriba amagumna adum hairiba adu Abraham Isaac amsung Jacob adu hingduna makhoi de Esorna wasakraba khudingmak sing adu lengba leitana loiba naidana Thajaba yana thamgani amsung thambagi thabak adu tawgani haina haibaduna maram oiragani harba wallet na base lomna naidabagini Death asiba sina maki wallet na ba adubu manghan balete maramdi mahaki missing ibungo mahagna asiba gi khayata pisande adugi makai dudune Jesus Christ na hairak pad makata amarom da haiboy batargadi Jesus Christ na sastra dagi mai khongsan badagi mahakna hairsi kan haiboy batargadi makhoi bhap ta dabadu karino mausina Deuteronomy irambaduna maram oraga hingat palaite han makhoi khanbadu adu lale adu karigidamakta man mausi masamagna khongsan bandu ahum pada taruk iba matamda haiba jaga aduda sikhrabasu hingliba mioi amagumna Esorna makhogi Esor oiriba amagumna Esorna mausigi mhamdai Amram dai boy batagadi mafam aduda Esorna mausida piriba sakhi adu Abraham Isaac amsung Jacob hingli habagi sakhini aduga makhoi hingba oiba taragadi hingatpa lei Abraham Isaac amsung Jacob hingli aduga makhoina aroiba hingatpa du ngaire aduna asina maramora Bible gi Esor Jehovah Esor se lepa leitana makhoi sikhi boy batagasu lepa leitana sahi cha kya gi matung dusu adumak makhoi gi Esor le aduga asini sadugi singna bhap tadris adugi bhap tadabut na maramora kana kari thajade hingat pa lebid makhoina thajade adu hingat pa lebid makhoina thajadabana maramora ga Jesus Christ kramaya losle verse 27 losle koda maramaduna nakhoi yamna shiranar Christian na moiraga
Esorgi wahai khangdaba khutang natana Esorgi panggal khangdaba duna krai phawa jingbage Esorna mahakpu Thajaba Singhgidamak pibiraba asa adu phawa thajadaba aduna maram oiraga siarnaba khutang nate yamna siarnaba punsine adu bataragadi krai dana sigi warisne khoda jinglibase kaino Krishna haise hingat palai adu laiba hingat pase icham chamba kaya art wahan thok leitaba aduga kaya ngakningai oidaba natte adugi anisu hingat pado Esorgi panggal da orakado hingat pane aduga adu soidana hinggatkani soidana thokani aduna wapau song bukharna haiba achumado sine Christianity se angpa panggal gi oiba dharma ne Christianity is a supernatural religion maramdi karigidam supernatural miyoi bagi amo oinade miyoi bamo oinade sira kana loire adu wakal adu nate aha loidri Esorna kari hai hingat kani sodana adu gi hingat padu punsida amasung sibda hingat pa adu namane adu maruan mhamasa ekhone yengli basidi hingat pa lay there is resurrection asi bawa ko yung mic sing hai ni thajai adu betar asi gi jaga as the Krishna tambira baje ko matau kar mai ni hingani ya hamadu desini Nungsiba chile naose nakhoigi Bible adubu khangbiyu adu Esorgi panggal adubu khangbiyu beloved know your Bible and the power of God Esorgi panggal Esorgi wahai amasung mahaki panggal bu khangbiyu karamai khangani magi wahai pabagi mapana adubu chinpha puduna thamoi da thambagi mapana adubu nainabagi mapana khang khraba singdagi hangbagi mapana aduga Thajaba resourcing season aduna pabagi mapana aduga paba khakna aduda wakhal tobagi mapana Thajaba chilna sing eikhoi problems Bible paba natte eikhoi problems Bible paraga bhap tab even adu paba problem natte hane kal bhap tab asiba problem natte problem kram ba hauna haina haibo batagadi paraga bhap tar matung tawgadau bane hane khangkhra matung adu tawdabadu problem ne Thajaba echil enaosing Bible paba matam da khaktang eikhoi da kana balai binate Bible paba adu bhap taba da kana gane aduga bhap suma ai makutai haige Bible paba kana bane Bible paba adu kana badu gi hen ba kana bane adu bhap taba su kana bane Bible paba amasung bhap taba du gi hen na kana ba oiba du haiba bhap ta khraba du Thajaba ne adu gi hen ningthi jina kana ba du bhap ta khraba sung Thaja khraba adu punsi ne hingba adu ne so ekhoi duty je ekhoi thogdang je kaino sorry why paba bhap taba Thajaba amasung haiba nu ne hingba reading it understanding it believing it and obeying it by our life asigi jagasi asigi mari je yaudru phawa Esorgi wahai kana ba ko punsida amada phangwa asigi mari je hingdriba matam adu phawa Esorgi panggal ko bhap ta ba sugam ngamoi wakal le khatang leini kok ta khatang mari yet na bagi adagi di debate khar ngam na bagi adagi di mi sing na wa har matam hoi chumini hai na bagi du khatang leini adagi mahau tang mangamoi adagi ningthi je ba khang mangamoi Thajaba chile enaosing asi maru oi basi karagidamok to no Esorbu khangna bagidamok maramdi Esorgi oiribadu maki wahai adu da maisna utpi adu Esorgi wahai adu khangdana Esor khangba oithokte Esorgi wahai adu bhap tadana Esorgi panggal adu khangba oithokte maki yathang adu ekoi lumba oiba targasu adugi arumba maliba yathang khudingmak sing adu karigum Esorgi wahai first John da paba oiba tar kari harakani ibung magi yathang khudingmak ko gidamak arumba nate karigidamok to no adu do hanba Corinthian the kare 2 Corinthians chapter 7 if I'm not wrong kana gumna Krista lerbadi mahakano bu kuchemni aribu makai anthok kari yengo pon makai inau no ragle Ezekiel paba tam da kare an sadong eba nung eba thamoi lothok na sadong eba thamoi pansan begini adu jare kari gidamok no Christian na madu Esorgi yathang se inna bugidamok lumbo oidrise maram di Esorna nung eba thamoi lothok sadong eba thamoi pansan bir anubu kuchem oi hen bire adu hana yaningam da Esorgi wai da hojikti yana ba thamoi pina bire hana iningam da Esor da inna bagi apam ba ibungo mahana ko da pina bire aduna maram oiraga ibungo mahaki yathang adu araiba arumba oide ase Esorgi wahai ni aikhoina lum hena kan moi batagasu
Karigidam lum Karigidam Christi one lum then habaki maramdi. I mean Thajaba housing. Yathang Peter I could talk with Tadopu Sornate. I couldn't up about the Tonanaba, Anningba Tangatana panggal to be with the shore in the Philippines. Pon Habadun. Ura? The Bishore White Hundred, Aduga Mana Kangani. Ibungo Mana Pine Bikraba Yatang khudingmak Singh. I want the one topo again, lum topo again, I want the amang but topo again, hiram khudingmak Singh do, high but in another panggal, awok by Ibungo Mangon the lay, Polakari High Christina. I gi Tauzal Langi the Mak the Hena awopene. My grace is sufficient for you. Thajaba enaosing. Hi Esorgi why? I'm so magi panggal se khangba matam maduduni. I couldn't magi having this. I see him matam then I couldn't cross put in Ishabu Yazda punsi to the Thajaba and hingbang with there is. Esorgi why was mahaki pangal khang the boy batargadi. Thajaba punsi hingba wagani nate. It will not be hard. It will be impossible. Thajaba punji hingba luna thokni nate ngamoy. Ngamoy. Esorgi yathang inba luna thokni nate Esorgi yathang inba ngamoy. Maramdi karigidam magtano yamna sirana bagi maramdi. Adun. Thajaba jana. Nag Esorgi why kangbra. Babra. Thajabra, Inbra. Nanga siginumita, Esorgi panggal kangbra. Ani subade. Harao na widamakan. Harao. Maramdi, eikhoi, amuk, hanna, hinggatkani. Rejoice, beloved. We will rise. Hinggatpagi tambiba se Bible the khaktinatana Thajaba eikhoigi punsigi mayagi tangbal yamna maruoi. Hairibase eikhoigi damakta leiba asane Christian amana awaba khangnana widam thorang loinemak tawriba ahanba sadapdigi arimatamgi Thajaba khudingmak Singhna katakomgi martyr khudingmak Singh iduna Colosseum da chenlakanda kaina nongsana ok angawbana hatoga hatok matamda nokna sikriba nang chatlamo lagi adu wala sikriba khudingmak Singh karigidamakt first Peter papa matamda su kari aikoina ubudo kaino maramdi eikhogidamakta mangba naidaba mantaba naidaba asa amalai kaino adugi asa do Christaga loinena hingatminaba Christa uba Christaga panminaba resurrection is central to our Christian faith. It is our sure hope. Soilna pangagado asane. Asiki asasina maram oiragani. I couldn't Christi the Makta one and Kangba the key the buggy maram. Thajaba Singhna punsi tado bugi maram. Thajaba Singhna cross pu bugi maram. Thajaba Singhna ikaibanang beta pamu the buggy maram. Aduga hariba asase. I could ningba kahangado asamanate. Maram the asiki wahayase. Wasak pangakpa, wale pangakpa, lomba na na hingba, Esorgi lakpa wale pa mane. Aduga hariba se karamana hingat pa se soidan lagi ni hariba se eikoi karam haina tarang khangadino. Karamana no aihak na Thajaba moy aduga nahak na Thajaba amoina mi amma hektan wang hangak matamda karamana hekre nang Thajare no haina hagidise. How can we be sure? Again, Jesus Christ pa khumtu adum lay. Because the Bible tells us so. And because of the power of God. Christi pa khumtu lo ni mole. Mani Thajaba enaosing. Eikhoi hinggatkani hana Thajaba asigi yumpham se Esorgi wahai da Thajaba amasung Esorgi panggal da Thajaba andugi mapana ni Esorgi wahai amasung Esorgi panggal da Thajaba kanamatan hinggatpa lei haiba Thajaba ngamloi. Aduna kanagumamna Christian ne haina hairaga hingatpa se Thajaba oiba targadi ma Christian nate adugi mi Christian nate adugi mi do saduki ne mani Thajaba enaosing Esorgi haina pig thalit hingatpagi wasak pa khudim Christagi machindagi haro sebok sing now ai sigi jaga sing je pathok chara ken na koina isendro su kesu kai bele yum dum power dum yan eglona na hangluk su kesu kai zone pandu ama pad kun ge manga dgne kuntaru jisunu mango da hai ke ai hingatpa musung hingba duni ai bu Thajaba mahak adu sirabasu hingani ai bu Thajaba hingliba khuding na kaidong ai du siroi zone pandu tara mari pad amadagi na hum na ko gi thamoi langtung na ganu
nakhoina Esorbu thajau aibusu thajau aigi ipagi yumda leifam yamna lei maduna lamdrabadi aina nakhoida hairamgadabani aina nakhoigi damak mafam thorang tawnaba chatli aina chatuna nakhoigi damak mafam thorang tawrabadi ai amuk halakani aduga aina leiba mafam aduda nakhoisu leinaba aina nakhoibu aigi inak losinbegani ahanba korinthe pan taraga manga pada tara tegna taraga mapan kristabu hingat hanbidrabadi nakhoigi thajaba arembani nakhoi haujik phawba nakhoigi papsingda leiri aduga krista da tumkhraba makhoisu mangle hinglingai asita eikhoina Khristada asa tawrabadi eikhoina mi pumnamakti khwaidagi henna hinglingai asigita eikhoina Khristada asa tawrabadi meaning eikoi thajabase eikoi ran khumse asi punsi khaktangi oiba targadi Esorgi wasang khudingmak singse taibang panba khaktangi oiba targadi kaino pholna hairise eikhoina mi pumnamakti khwaidagi henna awaba phibamda leire you see and mahadana verse 26 tagina 27 ikon kon bada mangan gadoba yekna ba du sibani maramdi magna pot pumna magi khongkhada makha pona thambire adu mahagna pot pumna makpu maki makha polale haibada maki makha polhan kiba mahakti yaude haibasi making verse 49 to 52 aduga eikhoina leipak saba gi maong lobagumna eikhoina sarga gi oiba adugi maong su logani aigi chilinausa hauju aina masi hairi I tongna Esorgi ningthau leibak phangba ngamloi mato adugumna mangba yadaba phangba ngamde yengu aina nakhoida atupa wa hairi eikoi pumnamak tumloi adubu eikoi pumnamakpu onthok pigani ngai haktangda mitgup amada akonba peresinga khongba matamda maramdi peresinga khonggani asiba singbu mangba yadaba oina hinggatkani aduga eikhoibu hongdok pigani verse 54 to 57 asumna mangba yaba asina mangba yadaba selabada aduga siba naiba asina siba naidaba selabada ikraba wasing adu thunglagani ngambada asiba yotsule hesiba nakina mukadale hesiba naking ambakadale siba gi mamudi papki wai aduga papki panggal di wai yathangni adubu eikhoigi ibungo Jesu Christ gi mapalna eikhoida ngamba pibiba Esorbu thagatpa oisunu Philippians chapter 1 verse 20 to 21 karigumba maram amatada ai ikaiba nangloi haiba aina chena thajai amasung ningje adubu aina matam pumnamakta thona pharakpagumne hingbana orbasu natraga sibana orbasu haujiksu aigi hakchangna Kristagi matik mangal chawhangai maramde aingonde hingba Kristagini aduga sibade tongsabani Philippi apandum ahum pada kundugina kungamathoi adubu eikhoigi nagrik oiphamdi sargadani mafam adudagi kanbiba mapu ibungo Jesu Christ lengbirakani lengbirakpa eikhoina ngaijari pot pumnamakpu mahak masamaki makhada thamba ngambagi thabak tawbiriba mahaki panggal matungina ai mahakna eikhoigi asonbana thalaba hakchang asi hongdok piduna maki matik mangalna phanglaba hakchangum onthokpigini ani subati mati pandu nipan ama pada nipan tagina tara marmaduna eikhoigi ibungo gi maramda saki pibagi damak natraga mahaki damak phadok oiriba aigi damak nahakna ikairoidabane adubu Esorgi panggal matungina afaba wapaugi maramgi damak awabada saruk yaw Esorna eikhoibu kanbire amasung asengba kaubibana eikhoibu kaubire eikhoina tawba thabaki matungina natte adu mahak masamaki ningbiba amasung thaujalgi matungina kaubibani thaujal ase taibang pal haudringeida Christ Jesus da eikhoida pibire adubu haujikti eikhoigi kanbiba mapu Jesu Christ na lengbirakpagi mapalna thaujal asi phongdokpire Jesu Christ na sibabu manghanduna afaba wapaugi mapalna hingba amasung sinaidaba adu manganda purakle asina ta gi mafam atai mayam lei aribo walap naba amasung aribo ano walap nabada eikhoi hinggani sirabasu Jesu Christ da thajabagi mapalna asibana eikhoigi aroiba natte Kristagi mapalna eikhoi hinggani Kristaglan om subadi hazabisil nausing loiba naiba punsi asida nahakki mitpham napsanduna thamgana Beloved, do not fix your eyes on this temporal life. Taibang panbagi haujiki nungaiba, haujiki ngasigi, aigi imungi, paisagi, izzatki, andagi di ikai khumniba mayam khudingmak sing loyama khopchen nabagi. Andagi wakal nangam sungai hingumse. Adu nangam sungai taibang pansdi hingbu matam adu dunane sargagi mafam amasung sargagi ningthi hek mami samhan base. Thajaba nang masungay na Esorgi damakta hingning daba matamsing.
nang masung aina maki wahai ining daba matang sing nang masung aina pap daba matang sing adugi matang do wakal do haipetang chingsan bi do wakal khala yeng bi karina adu sing tawri do ani tabang pang nungsiba gi maram Esorgi wasak pa do pen daba na maram organi Esorgi wasak pa do gi hen na pam na maram organi now eikhoigi problem se Esorgi wasak pa wat pa natte eikhoigi problem se Esor eikoi da wasak pi ba adu gi hen eikoi pam adu ko pam do sing haujik pam ngasi pam horen natte haujik hayeng natte ngasi Thajaba sila nang eikoi adugum na hingam se chan na bugi damak sen na bugi damak amsung lain na yum gi damak eikoi kan bi banate eikoi taibang pan bagi damak kan bi banate hai ba khudimok sing paisa na izat na achauba thabak na aduga mi ikai khumna bana eikoi gi punsi gi wahan thok pi ba amate yaroi hairiba aduna inarakadu se ku phawbodane ku gi matung da haibaduna amata mamalamata leiroi mongpham gi wangmada amata puba yaroi mongpham gi wangmada chatkadari se Esor mahaki wahai amasung mahaki chumbasi khaktane eikhoigi thawai Thajaba sila naosing taibang pamse nungsigum se asing mang leiba hiram khudimok se eikoi nungsigum se Esorgi panggal ni se karam jaga eikhoigi thamogi jaga da taibang pan nungsiba gi napsan bagi chena paisan bagi aduga pura super glue dona sumai napsan laga leibagi karam punsi gi jaga dona haina habidu Esorgi wahai gi mapala thidokpi aduga taibang pan bagi nungsiba dagi Esorgi panggal da chenthokpi adu ngamna panggal nang amasung aingon da ibungom mahang na marang kaina pi Thajaba sila naosing nang amasung ai bukan bibase taibang pan bagi damak na taibang pan bas like report sing gi damak na te aduga mang banai ba taibang pan bas gi damak na te adubu mang banai da ba taibang pan adugi damak ne loiba nai ba ngai ha ke report sing gi damak nang amasung ai bukan biba na te adubu loiba nai da ba gi damak ne mang ba nai ba luhup gi damak nang amasung ai bu Christian oina ba isa ne sabu yazadana na ba cross pura na ba Krishna kan biba na te adubu mang ba yada ba luhup adugi damak ne cross puna ba nang amasung ai bu ko bilibis adu ba targadi Thajaba oikhra khuna tagu do taibang pan bu nungsiba che na pai ba konsin ba adu chup tu na leiba eikhoigi thabak na te adu ba eikhoigi thabak ti karino adu mari subane live for heaven Sergi damak te hingo kari damak na sergi damak te hinga do se maramdi eikoi loina mag hinggatkani adu ba targadi hinggatpa leibana maram oraga serga leibana maram oraga taibang pam de khuna leise kargi damak to no adugi damak ta thorang taunana ba serga gi damak ta thorang taunana ba nang ma songoi taibang pan bagi natte Krishna yamna mayek seng asini Thajaba khuna ta tagu taibang pan bu nungsiba natte adu serga bu nungsiba now eikoi nungsiba lep ka do na te Krishna moina adu ba khuna nungsiba poto hongdo ko do ba taibang pan bu nungsiba dagi serga bu nungsiba Kolose pan humpada amadi na tama papa oy bata ka kai kare ha nakoi wakol na taibang pam sin na mathak ta le phiram sing do wakol to maram di kargi demak ta mathak ta kana le Krista Esori ye thang da pham dun le adu nang am su ai punsi lotun le mahak lo na adu mahak am ko phongdok pirak matam eikhoi mahak lo na Esorgi macha oina phongdok kani Thajaba sila naosing sarga da mang ba ya da ba manthaba nai da ba luhup khakteng nate eikhoigi punsi Krista ga lot minari eikhoi Krista ga lo na Esorgi ye thang ba phamba adu panminari eikhoigi punsi taibang pan basigi mang ba yaba sangum bane sisi yum ma saba matamda khangpok sang saba adugi khangpok sang gumane nang amasung ai gi hakchang aseng ba yum adu saba lo selak matamda khangpok sidok khigeni eikhoigi hakchang loi khigeni hakchang loi matamda taibang pan ba ko thorang to bo hiram khudimok sing loi ne mang khigeni adubu loi ba nai da leng ba nai da yum sarga adu da eikhoi legeni adu chang matamda Thajaba chel naus nang amasung ikram haina changani Thajaba yaba lanmi amoina Thajaba gi kabak thang amasung Esorgi wahai gi thang adu paidana lan song maduna halaklaga ikheng na taba thang amasung I na thanba Thajaba gi thaba khang adu eikhoigi lanmi sing gi Jehovah gi mang da thadharaga Prabhu na phamda lakjeri adu mana nang amasung ai changadra ngasi gi numita natragana thokpo hingaga taibang pan bagi damak ti hingaga mi sing pelhannaba aduga imung manung sing pelhannaba marup sing dagi ikai banangdanaba ima ipa dagi phuba cheiba amasung thina cheiba nangdanaba
moibu pelabadi yananaba adu Esorgi pelhanba du matam khara ngai moi pelhanba adu loinamak ki punsi du de hinglaga nang musungena sarga sang boiba targadi adu ko ikaina pamaram am oigani karamba maong nang musungena sarga sang du singa signi mita ngasi gi mita Kristo la boiba targadi ngasi mak or ko si boiba targadi adu bezil nausing Paul gumna ai hangna lana du sokle aduga ai haki de mak thorang la hingbagi luhup adu ai hangna uzare I have fought the fight finished the race adu mana ko hagadra nang musung ya singni sargi damak de hingba punsi du oribra thadu sel na sing tabang pam nang hak nang musung ai punsi ngai hak tangini adu sarga matam pumbagini loiba naidaba adu gi damakta adu thado ga mang banai ba du gi damak de hingbo ba targade akoi apang mai punsi ne manga so de prepare for the better marriage and better life Nungsiba sel na sing eikhoi damak Esorna Khristada tharang tobiraba henna ningthizaba luhongba henna ningthizaba punsi adu gidamakta eikhoi tharang tose ahanba Johan pandub ahum pada ahum da haiba wahai yengminase 1 John chapter 3 verse 3 mangonda asa asi tawjaba kari asa Kristna lak matam da eikhoi Esori macha sing haiba tayang pan utkani adugi asa adugi asa tawjaba mi khudingna mahakna sengbagumna masa mathantabu singdokche Thadu sel na sung kramana koi tharang tawgani asengbagi punsi adu da tanabagi mapana asengbagi punsi hingbadugi mapana kramana hingani naha amana Esorgi mangna kramana punsi hingani asengbu punsi kramana hingani miyo amana Esorgi mangda nupa amana nupi amana kramana asengbu punsi du hingani ibungo mahaki wahaida yengjabagi mapana adu haib in bagi mapana Thadu sel enaosing eikhoi gi bor gi damakta thorang toriba kainya sing ab koi kaudaba phai luhongba numita kainya duna mahaki bor gi damakta maki leijaba khudingmak sing adu sizinaraga ke maui khwaida gi ningthijaba visual setle adu da paisa tingbada pamuba amat leite kargi damakta mahaki bor gi damakta khwaida gi phajaba kainya mahak oiba pame luhongbagi numi aduda tingadaba nupi mayam adugi maraktagi khwaidagi phajabi nupi mahaki borgi damakto oringi aduga haiba wakhol adugulona nang amasung ai Kristagi luhongba tu kidamakto koi thorang tawgodobamne nang amasung ai asengmagi punsi aduda chakora bonase ekoi wangang sangang sajat lichat hiram khudingmak sing adu Esorgi wahaigi matung in nei hinglibra chatlibra habidu de koi yengse adu asigi thorang tawbase eikhoi naitom thorang tawbado oithokloi adugi damakta Krishna singlup pipiribase singlup amatta oina eikhoi mateng pangnagadobane maramdi singlup ase Esorna thorang tawbiba eikhoigi aseng punsida chakhotpham mafam adune taruk subade Nungsiba sel na sing nahakki Esor thengrana bi damakta thorang tawbi beloved prepare to meet your God. Karam koi sigini khangba ngamde karam Krista anirsuna lakne ba koi khangba ngamde sibo ba targasu adu mak anirsuna lak ba targasu eikhoi soidna hinggatkani adu eikhoi soidna eikhoi Esor du soidna thenagani adu haibu numit ningthi jabana thanban numit ama oigani adu haibu numit adu gi damak eikhoi thorang tawse thajabi aba lanmi amana mahakpu kaubiriba mi adubu pelhannabagi thogol matau tawduna Haraojou maithonglena mahakpu oknanaba ngaibi mising adu oise eikhoi ibungo mahaki mangda thajabiyaba ammam oina phangmadu khoi adu khorang poise Esor khangriba marup sing nakhoi su siba tarju hingatkani adu kariguna khona Krista yauduna sikhiboy batargadi nakhoi norok kidamak hingatkani nakhoi lomba naidana Esorgi asawbudu norok ta phangani Mandi, aku ni hujik pakar berjuang pada manga pada kungani pan kungama pan nugari. Esor Krista but Thajaba singa duna punsi kita mak. Adu Krista Thajaba phatta singa duna si bagi kita mak tu. Ngasi cuma tam dari. Yesus Krista dana koi papa ki puning hong duna Thajaba. Adu betar kadi. Nahak ni hingat matam tu. Punsi kita mak tu hingat kani. Si bagi kita mak tu hingat lah. Adu Thajaba sila nauseng. Aku kita mak ibu ngomah ki wahai ne pibiba acuba acumba sedai koi Thajase. Sargada eikhoi Kristaga loinana panminagani. Eikhoi khudingmak sirabasu hinggani. Maramdi eikhoi Esor se ahingbasinggini. Haibasu mas eikhoi Esor bathagatse.
Hariba chumbase ekhoi thajaba glona khangba glona aikhona tabang pansa hingliba punsi ase sargi damak ta thorang toriba punsi amsung sargi damak ta hingba punsi sarga bu ngaiba punsi aduga adugi hingat pa du khorang na ngaiba mising aikhoi wis pradhan thos Esor Iba Krista ki saktam da on thok tuna nahakki na chaw ni hingat pa du dagide tabang pan gi lanthum mi singi kai khumna ba imung manung gi penbi ba mi singi thakat pa du ne hen pam ki matam sing eikhoigi punsi amsung nahakki punsi de yauki pu pap sing asik de maktam eikhoi bom sung ai hapu kokpi Prabhu mongpham dagi hen lanthok pa yaroi do hiram sing asina eikhoi wakhal wahandun Esor lomana de punsi nahangna wasak pi de punsi de traina lo thoki punsi de mo de kopi de ngasik no mi de Krista gi wahai gi pa lai khoi da ningthi je punsi hen ningthi je punsi hen ningthi je lu hongba adu hen ningthi je hingat pa gi punsi adu eikhoi de mak to wasak pi hanai bisna upi bi de mak thagat che Hariba asasida Thajaba glona Krishani sabu sing de khudingmak de sing dok chudna hingzaba eikhoi pungon hana mateng pangbi Nungsiba khudingmak Esor Khristada ki hinggani Amen